President's rule matung da sem khiba anobo Manipur gi lenga kasina nongmai lising ama chani rom fagat pangamkhre masigi manung da lak khiba mang khiba Khutlai chatruk yauri haina Chief Minister Yumnam Khemchana fongdokre ngasri Manipur da leiba IGAR South ki Colonel Biflav Tripathi training set da lona thingkraba lal holup kanglaipa Communist Party People's War Group KCP PWG ki chairman Laishram Ranjit Elias lamngan baga loinana nupi mari Yaona Cadre nifu tarukna Mahousagi Punshida Amuk Hallakhre homecoming ceremony aduda Manipur gi Home Minister Konthauzam Govindas Art and Culture Minister Khurizim Loken MLA Singh IGAR South ki IG Gaurav Sharma Assam Rifles amadi Manipur Police ki DIG Yaona atai makok thongba officer sing amadi Chief Secretary na sarugyaki Chief Minister Yumnam Khemchana makha taraduna hauzik lamdam masida thokli bairang asin nongmay amadi Khutlai na lotion bayaroi ngasi pangthokli ba homecoming ceremony asina Mahousagi fibam da hanjilakna ba khongthang amani homecoming ceremony asida yauriba Cadre Singh thagatningai ni makhoi gi damak lengak na tawba yaba amadi fangpham thokpa mateng sing fanghangani haike gun culture adunadi tungi phaba shanti re Manipur ama prakya adamena shanti lakwadana state si development laknaba labi boi banina adumi dasi amuka na suina iselaw si ano ko ina thaka ko pusari daga ngakuma da pe haibiramba ko honorable minister na Kerosigi, Celebrity Police, the given to me now, among the person go, but Hangan Bada, I can what they found the Albany, I go away because it's Taraganda, I strike down the Homecoming ceremony aduga mari lenana Home Minister Govindas Konthauzam na fongdokhibada homecoming ceremony asinalam da masida thokliba irang asi Mahousagi fibam da hanjillakna ba khongthang amani homecoming ceremony asida yauriba Cadre Singh Santalenga ki policy gi matungina makoina hingbada khudong chana bagi damak chahi ahum tha khudingi oina lupa lising taruk stipend pibaga loinana chahi ahum gi oina miyoi amamam gi lupa lakh mari mari fixed deposit su tawgani stipend fangba loiraga fixed deposit adu lawthoklaga makoina hingna bagi lambi oiba yana bani haike makoini sandal lambi ama lakhana bagi hona bada sarkar na madem pangani adugi mathakta lupa lakh mari mari sahi ahumgi oina fixed deposit akoina thomjagani adu once sahi ahum sina makoina vocational or any kind of activities for their livelihood tawma tamda madem panganaba ngasai akoina 4 lakhs ama FD thamjagri bado adu 3 years se complete hoyo matam that means 6,000 per month sina ek lakh khibada 4,000 sina makoi own livelihood ama oilana bagi adu ma policy ama Bharat Sarkar amasung Manipur Sarkar na semjabani hainai mayam na thamjabi paramadara aina yam sangna haijadana aina mayam na haijani badi faida gi lai ufabani aikoi Manipur si prakriti mai bem mana yam ningsi jana phajaba laiba ama oihamba se koi manghandana na bahona ba aikoi shanti hanjina na bahona ba haiba se koi punamaki thokdam ni haina Thauramadu KCP PWG ki chairman Laishram Ranjit na fongdorakhibada miot minai sing asi khangwa ngamlaktaba amadi hauzik oiriba lenga ki fibam masida ingtapa puraknaba amadi nongmai gi culture Thadoktuna Mahousagi Punshida hanjinduna economic revolution ama paikhatnabagi damak homecoming gi khongthang asi paikhatbani lengak na Cadre Singh gi yaifanabagi damak industries natraga masana haizaba chanaba sinfam amamam PBU haiki ngasi homecoming ceremony da changlakhraba Cadre Singh na AK rifles 303 rifles, insas rifle, kaya Yaona nongmay kunipa namadi masing yamlaba nongmay maru bomba madi magazine kaya su yauraki aire. Hauzik se akwai gi ngasi gi kematoriba homecoming ceremony sida akwai present oriba Cadre Singh je punna nipuga tarukni nipu taruk sida nupi marin atai gi pang atani adu hoje koi gi phire phaibo koi gi tungi forum da hoje koi na ingna yumda phajana leira matungda koi apunba gi ba koi
ꯀꯝꯄꯦꯅꯤꯒꯨꯝꯕ ꯑꯃ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯐꯝ ꯐꯝꯐꯝ ꯅꯣꯝꯕ ꯆꯥꯎꯐꯝ ꯂꯩꯔꯝꯃꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯖꯔꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯄꯥꯡꯉꯛꯄ ꯑꯇꯩ ꯑꯇꯩ ꯁꯔꯀꯥꯔꯗ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜꯅꯆꯤꯡꯕ ꯇꯧꯕ ꯌꯥꯕꯒꯤ ꯐꯦꯛꯇꯔꯤꯅꯆꯤꯡꯕ ꯇꯧꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯊꯤꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯅꯅꯕꯒꯤ ꯅꯦꯁꯟ ꯑꯁꯤ ꯍꯤꯡꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯩ